Ngasi AYUK MEIKHANG MARK HILDA KUKI KHUTLAI PAIBA SINGNA STATE FORCE TA drone attack CHATHADUNA KHUTLAI KAYA MUNKHIBAGI THOUONG ADUBU YANINGDABA PHONGDOKTUNA KHOISHAONARABA KHUNDRAKPAM ACGI MEIRA Paibi Amadi Khunja KAYANA Sagolmang Da Leiba Kunipan Suba Assam Rifles ke camp da Thomjinkhre Assam Rifles ke camp da Thomjinba aduga mari lainana village volunteer force ke organizer Tonjam Somorjina Hai Tha taraga manga chumna chatharakpa irang asidang ngarang ikhang khanghaudana KUKI KHUTLAI PAIBA SINGNA Jingkhong Chingyaga naknaba Maitai Khul Singda atamdana target tawduna drone sizinaduna bomb thadaduna misi bina asok apan kaya thokiba ado akana mongda kanjam tawi KUKI Singna Maitai Singi mathakta chatharakliba thawong sing aside terrorism ki thawong ni haibang aside mayak sengle irang asi hanade internal conflict ama oina yamna urami adubo hauzik KUKI Singna chatharakliba thawong aside external aggression gi mami sengna tai ngasi Mark Hill MEIKHANG Da Leiba IRB gi posta KUKI KHUTLAI PAIBA SINGNA drone sizinaduna aerial bombing tawkiba amade security force singi khulai ahum lawkiba ase lengakna taraina lawba chumloi mafam asigi manakta Assam Rifles ki bunker post amasu leiribani asigumba thodok ama thoklaga Assam Rifles na tumine yengduna leiriba ase yamna chingnaningai oi hainasu mangna makha chana pendaba phongdokhe नौना सथरिबा ड्रोन की स्ट्राइक से याम हम्बली मखोई थमसोई मसे सिक्योरिटी रीजन दा हाई प्रोफाइल योबा आईजी लेवल अदि एसपी लेवल की हुजु मीटिंग पंगथोई अदुना मसी मतोकम ना कोई थिंगद के हाई ना मखोई की सिक्योरिटी योबा अकनबा मिफम पंगथोई अदु लोइना लोइना मोइना हाइबसी हुजु मक ड्रोन अटैक तोबदा ड्रोन कापथाब ngamba खुलाई मखोदा लेते हाई अदुबु मखोइना पाइबा खुलाई सिना पॉसिबिलिटी ओइबा पोता अखोई अफंगबा मतमदा ड्रोन कापथागनी ngasi ayuki pung 3 makhaida apunma manipur ki jagada any drone ama paiba khudimakta koi CPF Central Paramilitary Forces Indian Army adu natraga state police ki drone natna atoba any civilian am ki drone paiba matamda kaptha bagi order pire habasi moina khoida thambiri